एशियागी ओइना यूएस की अचेतपा एलाय अमा ओइरिबा कतर हाइरिबा कंट्रीज की मथक्ता इजराइल एयर स्ट्राइक चथकिबा असिगी वहौदा यूएस प्रेसिडेंट डोनाल्ड ट्रम्प अमसुंग इजरायली प्राइम मिनिस्टर बेंजामिन नेतन्याहू अनिगी मरक्ता नुंगाइनदबा वाफम खरा थोरकली लुचिंबा अनि असिना कॉल तौदुना वारी सारखिबा अदुदा डोनाल्ड ट्रम्प की माइकेदगी इजराइल कतर की मथक्ता चथकिबा स्ट्राइक अदुबु यामना कन्ना नुंगाइतबा यानिंगदबगी ओइबा वाफमसिंग फोंदोकपा उकी अदुबु लोइसिलक्पदरी यूएस प्रेसिडेंट डोनाल्ड ट्रम्प फन साउजब तारगसु इजराइल की माइकेदगी चथकिबा अटैक अदु माइ पाकपा ngamlaba natra haiba wafum asida losinki adubu qatar hairiba country asigi oinadi israel na chatharkiba strike adu aduki matik yamna sauningli arab islamic country singi oiba emergency meeting ama kaukre hairiba mifam maduda israel gi maikedi chatharkiba strike adugi pakhum oina israel hairiba country asigi mathakta kari karamba khongthangsing lokhatsigi haiduna yamna kana khanagadori pangtokadoriba emergency meeting asi israel gi maikedi yamna kupsinna yengsilli Israeli media house ke amagi maikei summit asi lochilakpa matamda Arab countries sing asi maikei Israel gi mathakta yamna chawbu khongthang khara lakpa yai haibu wafum asi masana adumak phungduk chaba yaunare Nakalamurom da Russia amasung Ukraine yu da sonariba landform asi su Ukraine gi damakta NATO na maningdagi lona mateng panglamba targa su housing NATO forcing asi directly yawbi oiba fibam amada NATO versus Russia gi oiba mong amada yoksilakibani NATO gi article 4 activate tawduna Russia bu thengnarabagi damakta sem saba haukrabanina पेपर की ओइना लेरिबे एग्रीमेंट फ्रेमवर्क असिदा अदुकी मति यामना निंगथीजबा यामना पावरफुल ओइबा नेटो हाइरिबा ऑर्गेनाइजेशन असिगी ओइबा मिलिटरी मपांगल अमसुंग यूनिटी असि चपचाना उबो फंगबगी मतम अदु योक्सिलकले कॉन्फ्लिक्ट न थल्लबा ngasi अखोगी मालेम असिगी मफम कियामदा थोक्लिबा जियोपॉलिटिकल गी ओइबा अनोबा इवेंट्स सिंगी ओइबा अपडेट खरा अमु पुन्ना मियंग ताबिनसी इहानान मसिदी हौकिबा सेप्टेम्बर 9 गी ओइबा नुमित अदुदा कतर की कैपिटल ओइदिबा दोहा गी मफम कियामदा इजराइल गी माइकेदी हंजिन हंजिनना एयर स्ट्राइक चथकिबगी ओइबा थौदोकसिंग Israel gi maikei gi chatharkiba air strike aduda Qatar hairiba country sigi maikei gi US gi aduki matik yamlaba senfam sing thada duna advance oire hairiba malem asigi khwaidigi base ne hairiba top class US gi oiba defense system sing asi leiduna thamba taragasu Israel na chatharkpa attack aduda karigumba amata ngakthokpa ngamdabagi oiba fibam adu Qatar hairiba country asigi leiriba citizen kaya amna mangmaktada ukhibaga loinana malem asigi leiriba atopa country sing asu yamna kupsina yenglibani Israel gi maikei gi Qatar hairiba country asigi mathakta chatharkiba attack adu yamna chawba damage ama hauzik Qatar da fangba hore Qatar hairiba country asigi maikei gi aduki matik yamlaba senfam sing US tagi kusu kholai sing leiba spending tawduna madada sunatana hauzik leiriba lenga asigi maikei gi US bupenan nabagi damakta honaba matamda Donald Trump gi damakta aduki matik yamlaba senfam pidina aeroplane fawba leiduna khudol tawbagi oiba thong sing leiribani masigumlaba matam asida Qatar hairiba US ki partner ni hairiba country asida attack chatharakba matamda madubu mangjawnana US ki maikei information amata pibiraktabada nattana US tagi leiruba momal tanglaba khusukhlaising asina karimata mathau tawba ngamdabagumna leikiba asida aduki matik yamna peradabagi oiba wafamsing hauzik lepa leitana fongdoknaba horakle Donald Trump ki maikei di hauzik Qatar hairiba country asigi mathakta Israel na chathakiba strike adugi mangjawnana matam kharagi mamangda thaudo asi thokadawre haiduna khanganki haibagi oiba wafamsing fongdoklibani अदुबु कतर के ओइना लेरिबा लेंगा की माइकेदी गिदी थौदो असि चोक्ट्रिङै गी मांगजौना यूएस ना मदुगुमलबा इन्फॉर्मेशन अमता शेयर तौरक्ते हाइबिगी ओइबा वाफम सि पब्लिक त मिया मांगदा फोंदोख्रे मसिगुमलबा कॉन्फ्लिक्ट अमा थोकपा मतमदा इन्फॉर्मेशन गी ओइबा मरु ओइबा सि अदुकी मतिक यामली चाइना अमसुंग ताइवान गी ओइना लेरिबा कॉन्फ्लिक्ट असिदा फावबा यूएसए गी माइकेदी गी चाइना गी ओइबा करिगुमबा अहेन मूवमेंट खरा लाकपा मतमदा ताइवान दा हाना अदुमक इन्फॉर्मेशन पीरिबा असिनी हाइबदी यूएसए हाइरिबा कंट्री असिना ngasi मालेम असिगी ओइना लेरिबा मफम खुदिंगमक्ता मखोइगी ओइबा सैटेलाइट की खुथांगदगी नत्रगना लेरिबा मखोइगी सेक्रेट सर्विस की खुथांगदगी इन्फॉर्मेशन असि लेपा लेतना गेदर तौदुना यंगसिंदुना लेरिबनी हौजी इजराइल की माइकेदगी चथकिबा स्ट्राइक अदुसु मखोइना मांगजौनना खंगी मखोइना इन्फॉर्मेशन असि पिथोकलोय हाइदुना अदुमक पिथोकतबनी हाइबिगी ओइबा वाफम असिनी यामना पेनड्रिबसी हौजी इजराइल की माइकेदगी कतर चथरकिबा एयर स्ट्राइक असिना मनम ओइतना यूएस इजराइल अमसु Arab की ओइना लेरिबा कंट्री सिंग असिगी ओइबा रिलेशन असिदा यामना चौबा काइथबा खरदि सुसोइ सोइदना लाकदौरे इजराइल हाइरिबा कंट्री सिगी माइकेदगी कतर की ओइबा मफम कयामदा मखोइना चथकिबा एयर स्ट्राइक अदु हमास की ओइबा मरुइबा लुसिंगबा सिंग अदुबु टारगेट तौदुना चथकिबा एयर स्ट्राइक ने मदुदा कतर की ओइना लेरिबा मिसम प्रजा कतर की ओइबा सिटीजन सिंग असिबु टारगेट तौखिबा नत्ते हाइबा वाफम असी फोंदोक्तुना कतर की माइकेदी हौजिक चथरक्लिबा थवोंग असी ओवर रिएक्शन ओइबा हेंजिनबगी ओइबा थवोंग ने हाइदुना अदुमक फोंदोक्तुना लाक्लिबनी अदुबु कतर की प्राइम मिनिस्टर अल थानी की माइकेदगी इजराइल चथरकिबा थवोंग अदुबु अदुकी मतिक यामना पेंदबा फोंदोक्तुना मखोइना चथरकिबा स्ट्राइक अदु टेररिस्ट की ओइबा अटैक मखल अमखकनि हाइदुना फोंदोक्ली मदुदसु नतना चथरकिबा अटैक अदुदा इजराइल की माइकेदगी हमास की लुसिंगबसिंग टारगेट तौबनी कतर की ओइबा म्यूसिंग टारगेट तौबा नत्ते हाइना फोंदोक्चबा तारगसु
ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏ 6 ꯑꯗꯨ ꯀꯇꯔꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯅꯤ꯫ ꯍꯧꯖꯤꯛ ꯀꯇꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯦꯝꯅ ꯇꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄ ꯌꯥꯒꯗꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯕ ꯏꯁꯂꯥꯃꯤꯛ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯃ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯀꯇꯔꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯗꯣꯍꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯁ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯔꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯟꯅꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯑꯔꯕꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯥꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯃꯗꯨꯒꯨꯝꯂꯕ ꯑꯦꯛꯁꯟ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨꯗꯤ ꯈꯔ ꯑꯗꯨꯃꯛ ꯅꯦꯝꯅ ꯂꯩꯔꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯏꯖꯔꯦꯜꯒ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯔꯦꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯕꯗ ꯅꯠꯇꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯐꯣꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯄꯟꯕ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯇꯔꯒꯨꯝꯂꯕ ꯃꯈꯣꯏꯒ ꯄꯨꯟꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯊꯥꯎ puthoktuna ꯃꯁꯤꯕꯨ ꯌꯣꯟꯗꯨꯅ ꯃꯔꯨꯑꯣꯏꯕ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯆꯂꯥꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯒꯗꯧꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ, ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯔꯤꯁꯣꯔꯁꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯕ ꯇꯧꯕꯇꯕꯨ ꯌꯨꯑꯦꯁꯀꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯐꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯁꯥꯟꯅꯐꯝ ꯑꯣꯏꯗꯨꯅ ꯈ꯭ꯔꯥꯏꯁꯤꯁꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯌꯥꯝꯅ ꯑꯟꯁꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯗꯨꯅ ꯑꯋꯥꯕꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯗꯨꯒꯨꯝꯂꯕ ꯐꯤꯚꯝ ꯑꯃꯗꯨ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕ ꯑꯦꯛꯁꯟꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯕꯨ ꯑꯥꯏꯁꯣꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯅ ꯑꯌꯥꯝꯕ ꯑꯣꯏꯔꯛꯄ ꯌꯥꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯂꯧꯈꯠꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯂꯦꯛꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯣꯏꯅ ꯑꯔꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯚꯣꯏꯁ ꯅꯠꯇꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯔꯦꯡ ꯌꯥꯎꯕ ꯚꯣꯏꯁ ꯑꯃꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯁꯤ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯗꯣꯍꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯇꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯂꯕ ꯀꯂꯦꯛꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯎꯕ ꯐꯪꯈꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯌꯥꯝꯕ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ, ꯀꯇꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃꯅꯤ, ꯃꯁꯤꯒꯤ ꯑꯣꯏꯕ ꯗꯤꯒꯅꯤꯇꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯡꯅꯗꯨꯅ ꯀꯇꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅꯁꯨ ꯌꯥꯗꯕ, ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯟꯗꯦꯝ ꯇꯧꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯔꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯀꯂꯦꯛꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯛꯂꯤꯕ ꯀꯇꯔꯒꯨꯝꯂꯕ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯌꯨꯑꯦꯁꯀꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯑꯑꯣꯟꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯕ ꯌꯥꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯂꯨꯁꯤꯟꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯑꯁꯤꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯑꯣꯏꯜ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯤꯚꯝ ꯁꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯥꯔꯇꯤꯀꯜ 4ꯁꯨ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯥꯎꯒꯤ ꯑꯣꯏꯕ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯑꯔꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯒ꯭ꯂꯣꯕal ꯑꯣꯏꯜ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯏꯔꯥꯟꯕꯨꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯁꯦꯡꯁꯟꯇ ꯅꯠꯊꯜꯂꯦ꯫ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯣꯏꯕ ꯌꯥꯕ ꯑꯁꯤꯁꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯅꯤ꯫